Manipur ki delimitation asi ing lisingani amagi census to yumpham oiduna tawba yaroi haiba BJP ki firep ngasisu hongdana lady haina BJP Manipur Pradesh ki maikei dagi phongdorakli Imphal ki thambal sanglen da paumi singa unabada party asigi state general secretary K Sarat Kumar na lisingani amagi census asida asoiba kaya yawbana maram oiraga census asida yumpham oiduna delimitation tawba yaroi haina BJP na firep longduna lakpane loinana Manipur gi mapandagi changsilakpa mitop sing hana khandoktuna demographic imbalance asi chumthokpa mathautai hariba thabak asi hana pangthoklaba matungda achumba amadi anoba census ta delimitation tawba haibasi BJP gi apambani haina phongdorakhi demographic imbalance Laiba mitop tangsi laiba mayam se masining thi jana Government of India na madu gi damakta akoi mangdona so akoi hujiksi gano to bahole ILP sana hanba gi FMR gi kari gi amagi mayam to iba mayam se masi kari gi no hair gadi hujiki si mitop si khandoga akoi original loiba nan honorable home minister na parliament ha duni India si gano singi foreigner singi dumping ground nate highly se Masing mayam si ningsingaga loina maksi akoi takhoba matungda akoi delimitation to view haibase masi BJP su lengda stand ni